mayam pumnamakpu timirorongdagi manina khurumjari ngasi malem sida khwaidagi paisa paiba misak ama oiriba Elon Musk amadi mahaki car company Tesla asigi headquarter asi United States ki Texas Austin haidiba mafam asida oijarabasu United States dagi Tesla bu khwaidagi masing yamna sizinaba European country ama leiri haibasi adom hana khangbibra haidiba country asida Tesla bu taxi oina sizinari mafam asida leiba miyoi ayambana masa masagi Tesla gari lei hairi adubu matang asida aikoina hangba yaba wahang amadi karigidamak leibak asida leiba miyoi khudimagna Tesla bu asu ngaujariba. Welcome to Norway, land of midnight sun hairikasu khangnariba Norway asi sahi lisang sitna green country ama oibagi pandamda yamna kanna honajariba leibak amakhakni adubu pollution free country ama oibagi pandam masida asauba pal ama oina thatlibasi leibak asida sizinariba car sing asinani adom khangbibra aikoina ngasi mak sizinariba petrol amadi diesel gi gari sing asina sahi amada saurakna carbon dioxide 4.6 metric tons lom puthokli masina aikoigi graha ase mosilan bada asauba maram ama oihalibani masina asauba maram ama oiraga Norway haiba leibak asida electric car gi ihau asi lakpa hokhi adubu karigumba maram kharadagi misingna yamna pamnaba haibadu magamadi oikhide masigi maram kopna thigaladuna makoigi leibaki lusingba asina anau lalong kaya ama piba horakhi makoigi leibaki sarkar asina kanagumba amana electric car ama leiba matamda subsidy piba horakhi masigi sumathakta electric car singda tax loba pungting thingki haibadi totally tax free ohinki masida sunatana free parking piduna amadi electric car leiba imung singda income tax fawba discount pibagi chanabi hodorakhi masinasu aroiba oidri leibak asigi mafam kharadadi makoina rule ama oina semduna karigumba traffic yamna chilakpa matamda electric car thauba singbo pungning thaugatpa oina bus lane da fawba makoi gari sing adu chalanba yahalli masimaknani Norway da leiriba mipung kudimakna electric car singsida asuk yamna thawai luklibasi Norway hariba leibak asida thaugi mamal asi atopa leibak singa sangdamnaba matamda asuki matik tangli adubu electric car ama full charge tawa matamdadi sumnatagi $1 ni hairi matang asida Norway hariba leibak asida electric car mayamgi maraktagi Tesla na khwaidagi mayamna pamnaba electric car ama oibagi maram asi karino haiba asini masigi maram haibabu Norway hariba leibak asi yamna pak chawi amadi asuki matik ingi adubu electric car ayamba asi Norway gi khaktamag yenglaga sarakpa makti nattabanina gari sing asi mafam asida thauba matamda khudong chadaba kaya ama mayokna halli hariba electric car sing asigi battery asi yamna thuna sithaganba maramna lamsang chatpa matamda yamna khudong chadaba kaya ama mayokna halli masigi sumatakta asuk ingkraba leibak asida hariba electric car sing asida heater sing asi fazana mathau taude asuk ingkraba leibak asida heater yaudaba gari thaurabadi adom musla tabadi soidre matang asiwaidani atopa electric car singa Tesla gagi marakta yamna chauna khetnaba laklibasi Tesla dadi haiba problem singa se amata leite amutang full charge tawkiba matamda kilometer 380 romdi thauba yai haidi masimaknani ngasi Norway haiba leibak asida Tesla bu taxi oina pawba sizinaribasi matang asida aikoina loksinba yaba amadi pumnamak ase makoigi leibaki sarkar asigi mateng yaudana kaidongda oithokloi haiba asini Norway khaktagi wan ngakta sunatana malem sida leiba leibak khudimaki government sing asi yamna matik mayai leiba ngaktani ngasi aikoina sizinariba internet amadi thagi leimaida aikoina yauba ngamlibasi sarkar sing asigi mateng yaudana kaidongda oithoklamloi Nangayna leiba aikoigi leibak asidasu Norway gi pollution free amadi green country ama oibagi manglan asigum aikoigi leibak asidasu manglan sagatminasi England gi Maharani Queen Elizabeth II wasi haukiba 2022 gi September 8 ta leikhidre
ꯃꯍꯥꯛ ꯑꯁꯤ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ 15 ꯈꯨꯗꯝ ꯑꯣꯏꯅ ꯀꯦꯅꯥꯗꯥ, ꯅ꯭ꯌꯨꯖꯤꯂꯦꯟ, ꯖꯃꯥꯏꯀꯥ, ꯑꯁꯇ꯭ꯔꯤꯌꯥ, ꯅ꯭ꯌꯨ ꯒꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯏꯪꯂꯦꯟꯗ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯂꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀꯤꯡ ꯆꯥꯔꯜꯁ IIIꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯕ꯭ꯔꯤꯇꯦꯟꯗ ꯄꯩꯁꯥ ꯁꯥꯕ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯝꯒꯗꯧꯔꯤꯕ ꯑꯅꯧꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯗꯤ ꯀꯤꯡ ꯆꯥꯔꯜꯁ III ꯑꯣꯏꯅ ꯌꯥꯎꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯃꯛꯇꯤ ꯆꯠꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯇꯨꯄꯤꯗ ER ꯍꯥꯏꯕꯗꯤ ꯏꯂꯤꯖꯥꯕꯦꯠ ꯔꯦꯖꯤꯅꯥ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ CR ꯍꯥꯏꯕꯗꯤ ꯆꯥꯔꯜꯁ ꯔꯦꯛꯁ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯒꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯕ꯭ꯔꯤꯇꯤꯁ ꯄꯥꯁꯄꯣꯔꯠꯁꯤꯡꯗ ꯀ꯭ꯋꯤꯟ ꯅꯠꯇ꯭ꯔꯒꯅ ꯍꯥꯔ ꯃꯦꯖꯦꯁꯇꯤ ꯍꯥꯏꯅ ꯏꯔꯤꯕꯁꯤ ꯂꯧꯊꯣꯛꯇꯨꯅ ꯀꯤꯡ ꯅꯠꯇ꯭ꯔꯒ ꯍꯤꯁ ꯃꯦꯖꯦꯁꯇꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨꯗꯤ ꯚꯦꯂꯤꯗ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯠꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯥꯁꯨꯕꯗ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠ IIꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗ ꯑꯅꯧꯕ ꯏꯍꯧ ꯀꯌా ꯑꯃ ꯂꯥꯛꯄ ꯍꯧꯔꯤ꯫ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ 15 ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯑꯁꯥ ꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯏꯪꯂꯤꯁ ꯃꯣꯅꯥꯔꯀꯤꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯂꯤꯁꯥꯡ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠ IIꯕꯨ ꯅꯨꯡꯁꯤꯕꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯣꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯏꯪꯂꯤꯁ ꯃꯣꯅꯥꯔꯀꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯤꯡ ꯆꯥꯔꯜꯁ IIIꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯣꯟꯇ꯭ꯔꯤ ꯉꯥꯛꯇꯅꯤ꯫ ꯑꯔꯣꯏꯕ ꯑꯃꯗꯤ ꯇꯔꯨꯛꯁꯨꯕꯗ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝꯗ ꯒꯣꯗ ꯁꯦꯚ ꯗ ꯀ꯭ꯋꯤꯟ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯒꯣꯗ ꯁꯦꯚ ꯗ ꯀꯤꯡ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯤꯝ ꯃꯤꯔꯣꯜꯔꯨꯝꯗꯒꯤ ꯃꯅꯤꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫